Imens Paodam Miyeng Tabiriba Singbu Ahan Magda Taram Nokzeri. Nasigi Maroy Pauda, Nationalist Congress Party Manipur State Uniki Manungi Wato Hena Sotorakle, Mirep Okibama Hatnabalak Pamir Hungi Manunda Amamiana Pahore. Ex Gracia is and Pang Yusaru Karama Pada Supigadori, Hosi Mapungo Pauda, Nationalist Congress Party NCP Manipur State Uniki Manungi Muknabayu Wato Hena Sotorakle, Party as a Yamatangara MLA State Unit. Ad-hoc Committee ki President L. Ibom Zanangasi, Tidim Road, Tudababok Lekaida, Nauna Hankiba, Party Office da Pomising Unabagi Pangtokre, Pomising Unabaduda, L. Ibom Zanahai, NCP ki ex-President, Radabino Kuidam Namasagi, Aswebana Losin Tamlaga, Mioy Kuragi, Arona Tuka, Hydopasi, Taseng Namasagi Maran, Kupsinabahonabani. Party ki rank Taying Labadi, Jose Radabino Kuidam, ex-President ni, Mana Lupala, Manga election Pandasin Raga Lupala, Dramangana, MLA Ibom Salapi Habesi, Obia Banate, Subsaber record media ki Mang the Putopusungam de, Chief Minister Olam Labar Rasniti losing Bamana Sigum Tabakta Yahoning de, Elibom Sanahai, NCP State Committee Ad-hoc Committee Amasemna Mahaksu, Convener Haki Bazungi Tanguri the Tokiba Opiski Order Adu, Civil Just Tobaga State of Kreharabasu, Anoba Committee Ama Mahak Leadership Makada Semdu and Nintina Pangsan Tauri. Radabina Koizama Tauriba Sasing, Kota Subsana Tinabangami Madugi the Mak Subsaba, Masakle Haiki. President Oliver Magi Party candidate Car of Bimgi, accounts by Amseman, P. Kodi Habiate, Loyal Pitoga, complained the election commission. See Yamna Labotivasi, Radida, Suma Amonator of a pretty much to Masi Amonatorigo, Mana Pavimsi, Manipuriansi Mutaponate, Indagi, NCP say, Akogi, Varaki, so is the Mutapapu, Madame Namana, party on the expense is exposed to see Chunagi. Sena Atlas Organization Sao, Coxing Way, Sinduna Tongantonganba, Championship da Medal Laba Sanaro any Okre, Nasi Okiba Sanaro any Dudi, Bhutan Gitimpuda Pangtokiba, First International Karate Championship 2012 da Gold Medal Pangla Kraba, Naurem Kongangi Masanupi, Naurem Manibala Amasung Zerkanda Pangtokiba, 34th National Games 2011 da Silver Medal Pangla Kraba, Naure Ibom Zagi Masanupa, Naurem Suresni. Tharamasida Organizing Committee Maikai Degi Sanara Anida Guest Awarding Piki. Ngasigi Tharamda Retired Headmaster Naure Ibohalamadi Kasing Wairi Senapati Lekai Development Committee President L. Natum Anina Matang Sinasi Guest Amadi President Oiki Nakalamaramda First International Karate Championship 2012 da Medal Laba Sanaroi Singbu Opagi Tharama Wusu Academy Kasing Sinduna Multipurpose Community Hall Kasing Melikai da Pangthokre Tharamadada Retired Fishery Inspector KSIS Dulona Guest Social Worker KSIS Sunilna President Aduga Ex-Councillor P. Sanahal Devi Agriculture Department ki EO and Vocational Singba Kiana Guest Owner Sing Oiki Ngasigi Tharamda Oki Basing Adudi Gold Medalist Naurem Manibala Silver Medalist Sing Yankhom Priyanka Naurem Saubakiran Naurem Rima Devi Bronze Medalist Sing M. Baby T.S. Dipa Amadi and Edition Ni
Tauramdida wangladuna pisana na hai. Satuna ekwegi Manipur gi mai puduna lakiba adugumlaba Bharat ki mai puduna lakpiriba iramdam sida yamna picture basu kaksing sida yamna sanabham mawong marintana leitaba aduga bakhoi guidelines su watpa adugumlaba angang sing asina lamdam sigi mai puraktaba yade khanduna kanna hotna jaduna iramdam sigi mai pubiduna laiba sanaroi singbu ai ani subada kurumjari Manipur ke Hanagi Deputy CM Ramba S. Anjamani Ibalari, the boundaries of Manipur ngasi Palace Compound Leba Lamyan Basanglan the Pongkre, Larigasi Lamyanba publication of Pongbodi, Toramada eminent scholar, Professor Gamumai Kamena, Sigres Amadi, Lamyanba publication, Managing Trustee A. Birendrana, President Oiki. Larigasi Sahi Krag among the Pan Manipur Youth League Koba organized Samana Pongkre, Handa Amu Yang Damak Lamyanba publication of Pongboni. Tauramdida ay bagiwaran piraduna El Sandramani na hai. Isi lekide, koi maru, somorondogi yumda, magi sangoida meeting toraga, mama sauna, pan Manipuri yurdi harasina, adudagi pan Manipuri yurdi haiwani. Ujana tumna sakini, mama tamantuda sababadini. Ujana tumna haigi, nasiti koisi ningsing madagani. Suspension operation Susanariba, Jomi Revolutionary Army Jet Aregi Kedar Ahuna, Mamangda, Churasanpur Kendri Mirep on a song to keep a mere Mahat Nabalakpada, mere Edugi Nupi Amasung Masano, Winner Kaplan Madagi Sokle. Taudodas and Abajaragi Kedar Mafare, Anin and Totun Kre, Hari Batodosi, Nasi Ayu Pum Maban Makaram Tabada, Lampan Police, the Sangi Manung Channel Labor, Langon John to Daleba Yum Amada Tokibani. Taudodas Jaragi Kedar Singer, no winner Kaplan Madagi Soklaba Singer Dudi. Pi Mangpi, Sahiang Kahito Amadi, Mahakim Sanupa, Liang Kanson, Sahi Kuntaretni, Mangpigi Oitang Bakuzenda, Numi Maruna Pan, but the Soki Aduga, Liang Kanson Gina, Yatang Bataba Amasung, Mazin Meada, Nomina Pan Soki, Makoyanima Siza Hospital like Canary, Taudosi, Langon John to Daleba, St. Peter English School Game of Pua, Batantana Principals or Riba Pi, Sonalan Bohang say you pum up and Makaram Tabda, Mir of whom Abuba Masugi Bolero, Matong Laki. Mioy ahum aduna lapu matamda imong adugi mioy sing saksaduna lay mioy singna mi laybra haina hanglakpada pi somlalam ginupi mangpi na thokuna karigino hangki tanjadu da masanu palyang khonson su mapanda thokluba matamda mioy ahum adugi maraktagi amana nomoi namki maduda lyang khangson ga mioy amaga namnaki namna baduda nomoi kapthorakpadagi mama masa ani maksokibani tanjadu da lekai miam horokpadagi mioy ama phaki Paraba mioy adugi maming thangboy tungdin sahi dramanga apokpa Kezi Tungdin Gawi, Surasanpurgi Tangom Bilas Tagini, Mahazaragi Kadari, Mahapumiana Pura Matung Lampan Police Sinakre Hairi. Aina haning matiko lekai sida gembele sida sigumba thodo hingsa gi thodo mara leja da ba nupi angang adigi macha nupa amaga St Peter gi harasu phatra school chauna minungsi to leina to bani adu makhoi da la aga chak chari ngai da kap pakot pa imung da inai ta han ba se koi pamde adu gameless gi sangstan kaya na su pamde maru oina ku ki welfare adigi patat sina kana am thau pamde se koi kanna condemn dawi no make up na banagari solution pura pangamoy. Some three unknown person they enter a house while we are having a meal. Then they ask about me. We want to meet him. So my missus said, for what purpose? Who are you? But they don't want to disclose who are they. So I just while I'm eating, I just asked my missus again just to go and verify. So in the meantime, my son, he finished his meal and he went up. So there is a scuffle. So they shoot my son. And my wife also went, and we have a scuffle here. I also joined, but somehow they shoot my missus also. Handak Morelambigi Kota Kuna Amadi. As Moljang Bilas Manakta Bom Pokai Bitosna Missy Mina Amadi Aso Apan Katon Karatumda Lambi Paring Asida Security Section Tarang Handagi Hena Kankat Kre Lambi Paring Asigi Teno Palamadi Kudem Tabina Sing Badala Riba Airgi Sek Posting the Kahena Section Tarang Lokate Lambi as a Soxen Toriba Mio Kudimak Masagi Sabzaba Identity card Yaudabadi Satpada Tim Bide Lena Lambi Asigi Pam Kayada Airgi Mio Sina
gari yamna toina khamduna bom amadi nongmai singba yaubra haiduna maintain detector na singba class singina duna thiba humbai thaba kankhatle masida natana marai lambi gi na yetale ramba na pi singnang singnongna kothokpagi thaba hojik yamna kana sathari momnu ilik khonbi lo mikhol gi mapan suba kumon thorong ngasi utra sanglen sana punungda pangthokre thoramadada mikhol gi president AK Janaki leima amasung Saombung College ki N Ameng bana mathang sina president amadi guest oiki loyana Herikon gi M Suramani su thoramda saruk yaki Leba asigi nebina lan gi jahas amagi mathakta KG Jahungi conventional warhead pubangamba kilometer sani marputara sanba Brahmos supersonic cruise missile mai pang sangeng tawkre ngase ayo angan bada Goa gi samudra khongban dagi sangeng do pangthokibani missile aduna target tawna mai pang sangeng tawkraba jahas adu hojik phawba mai sakle hairi Paramilitary force ki miyoi singna mathau tawringaida siba thoklabadi makhoi loina bising khakta natana lekhidriba singi mamang pa singdasu ex gracia gi sanpham dagi saru khara phanglagani CRPF BSF ITBP SSB amasung NSG gi miyoi singna makhoi na mathau tawringaida hakkiba thoklabadi lupa lakh 15 gi ex gracia piragani madugi manungdagi lakh 3 na mamang pa na phanglagani aduga lakh 13 na lekhidraba adugi loina bi natraga mapurabana phanggani Accident thopna siba waragana ex gracia gi sanpham lupa lakh 9 pigani madugi manungdagi mamam pana lakh 2 makhai aduga loina bina traga purabana lupa lakh 5 makhai gi sanpham phangani adumoina ma asigumba thodo asi awabagi thodo ni hairi Tarani thoi suba plan document ki draft adu approve tawna ba November gi ahan masayolda National Development Council NDC gi meeting phangudori Prime Minister na head oiraga Cabinet Minister amasung Chief Minister singna member oiba NDC asina sahi manga gi thorangi paithakadaba policy gi aroiba authority ni Lebanon ga thangna bangamkhai manakta Syria gi Homs province ta Syria gi President Bashar al-Assad government gi force na tharakiba operation amana lalhoba loop ama oiriba Free Syrian Army FSA gi fighter maya ama hakhre haina Lebanon da laiba al mayadin TV na haikre FSA gi commander yauna lalhoba nifu hena hatkre hairi hauji aroibada mara bam khana pijari Nationalist Congress Party Manipur State Unit ki manungi watho hena sawthorakle mirep oikiba ma hatna balak pa miyo ehungi manungda ama miya na phahore ex gracia gi sanpham gi saruk khara mama pada supi gadawri ngasi damakta di image Paodam pija matang asaloi sinjare mieng tabiri basingbu amuka na khurumjari